National Health Mission ki makhada District Health Society Thoubal na sinduna Thoubal District ki oiba ASHA Convention-2023 ngasi Thoubal District ki Wangbal Community Hall da pangthokre. Thauram aduda District Health Society Thoubal ki Chairman su oiriba DC Thoubal Ahanthem Subhas, District Health Society Thoubal ki District Mission Director su oiriba CMO Thoubal Dr. Y Nokul amasung District Health Society Thoubal ki Member Secretary su oiribi District Family Welfare Officer Dr. KSH Memcha Devi na athoiba mitung thauram mapu amasung akhanaba mitung oina saruk yaki. Thauram aduda athoiba mitung ki warol piraduna DC Thoubal Ahanthem Subhas na haikibada National Health Mission na pangthokliba thabak thauram sing asi asuki matik yami masibu mai pakhanaba hotnabada achaupa thodang lauriba asi maruoina ASHA singni. ASHA haiba sinfam asi leikai lamdam adugi data loina khangadabani. ASHA singna pirakpa report ta thajaba thamlibani makoina pirakpa report ta yumfam oiraga thabak tawribani hairaduna ASHA singna su lana haijilakpa yauragadi maduna leikai amagi lam amagi data lana chatkragadi district asiki record ta chauna akaiba lakani maram maduna ASHA singna hiram asida cheksin biu haiki ngasi gi thauram aduga mari leinana Thoubal District ki oina tongan ba PSC amasung CHC singdagi khangatlaba ASHA singdasu Best ASHA Award su lanthoki thauram aduda ASHA sing PSC CIC singi MO singsu saruk yaki. National Health Mission aibasi lakpadagi aikoina pangthokliba program sing asai habdo ki matik yamre du masigi mayamsi ki backbone di ngamnaba masigi success oinni hai masigi National Health Mission ki finally maru iba role lawri sigi ASHA singni haibasima ai thamjage adu ASHA gi role bu aina ikai na uchari haibasima ai aham da thamjage mafam abagi data si ekoi ju ke nomo jai ga na ASHA singda nu na haise details ama ke nomo to ga ga ASHA haibasi mayam si magi area si completely khangaba mi masing leibadagi nupa masing nupi masing anga masing hidak kapa kaptaba mayam ji makoi ta leibani makoi na hangna di khangni haibagi thajaba maganeba ekoi mayam chami nei se ada yam luri di sigi matang da nei nani ji ASHA singna su koi loinamak towe haibati na te du kitang tanthara ko gi matang yorpa ba kitang thmoi sengba yaro kan data lana sakhagadi ekoi gi figure ekoi gi district ki figure da yam chauba akai ba mala ai masima na koi na piri du da koi di thajara ga chapani na masima yam section view hai basima ai ahan ga thamjage